Ngarang ahing Kuki Militancy singna Urkhul district ki manung chana laiba Litan village da Naga community ki yum kunlo mai Thadoklamle hairi. Hindu hariba wahai asi noun amanate adjective amani haina Rashtriya Swayam Sangha RSS ki makok thongbalu singba Dr. Mohan Bhagat na phongdokhibaga loinana India da lariba pumnamak Hindu ngaktani haina claim tawkhre. Mahakna wafam asi phongdokpada natana dharmani peksta hariba wahai asi aranbani hairaduna asengba wahai di patna nirpeksta haigadabani haiki. Wafam asi Mumbai da RSS na sahi chama farakpagi damak matam kharagi mamangdagi satharakliba 100 years of Sangha journey New Horizons haibagi matangda numit nini chupna Mumbai da satharakiba lecture program amada saruk yarduna phongdokhibani numit nini gi thoramasi da saruk yakiba singbu tongan ba kanglup tara thokna khaidoktuna yahanki Kanglup sing adugi manungda economy, judiciary, administration, art, sports, religion, politics, corporate sector, cinema na chingbagi saknairaba miyoi sing yauki. Lecture program asida saruk yakiba singi manungda actor Salman Khan, filmmaker Subha Ghai amasung BJP ki MP su oriba actor Hema Malini amasung saisakpi Anuradha Padwal na chingba yauki. RSS na chatlakliba sanglaba lambel asigi matangda paladuna Dr. Mohan Bhagat na makhatana phongdokhibada Sangha asi atopo organization amataga sangdamnaba leite amasung yeknabasu leite aikhoigi thabak asidi kanamta da yeknadana pangthorokpa ngaktani Sanghagi maikaidagi mina masak khangbinaba hotnabasu leite aduga RSS na power painaba hotnabasu leite maram masina leibag asida pangthokliba afaba thabak asi paring chumna pangthoknaba hotnagadabani masigidamak RSS na lepli haiki Hojik fawda RSS na tongan ba thabak thoram lakh 1.3 hena government ki sel amata lawdana pangthorakli haibaga loinana sangana sizinariba sel singasi khunai asigi miyamna ekhoida panglakpa matenga loinana sangagi leijaba sel sing sizinabani haina su phongdokhi panba yabadi sangana chahi chama surakpagi mapo kumol thoram amasu imphal da pangthokhrabani Litan sarai khongda Kuki na tangkhul ama phurakpadagi chauna irang thokre Litan sarai khongda ngarang numidang Kukising na tangkhul naha ama phurakpagi wahauda Litan sarai khongda chauna irang thokre Litan sarai khong village authority na thadorokpa cherol amada ngarang numidang pung 9 makhairom tabada tangkhul amasung Kuki community anigi miyoi singi marakta yu ngaurga phuna sainabagi thaudokta tangkhul proof ki AS Starling apokpa SS Pausim Kobanaha ama Asok Apanangkre Thaudogadu thokraba matung mara laiba miyoi phade haiduna khoisaunarba miya Litan police station da thomjilakpadagi chauna irang thokhi amaromda ingna chikna wari sanaraga customary law gi matung ina wathogasigi warosin puraknaba Kuki students organization yauna Kuki amasung Nagalup singna miyamda appeal tawrakli loinana thaudogadu da KSO Urkhul district na akanba moongda condemn tawrakli Numidang pung tararom tabada soklaba naha sigi masi amasung mayambana thaudo asigi matangda sarekhong village ki chief hemkhothang baiteda report tawrakhi masigi matung ina nakalani gi marakta wari sanaduna customary law gi matung ina nakalani gi marakta yasinaba puraknaba ngasi February 9 da nakal ani gi marakta mifam pangthoknaba haina yanakhi hairi adubu victim gi family sing laktabadagi ngasi gi mifam adu famkhide Masigi mahut sikibung village ki khulai paiba villager sing horoktuna Litan sarai khong gi sip ki yumda thomjilaktuna attack chatharakhi hairi cherol asina makha tarduna irang adu laksinanaba police laklabasu khulai paiba sikibung gi khunja singna ngarangi thaudogadu da senaba miyoi gi yumda thomjinduna akanba attack chathakhi Makoina Litan sarai khongdagi tholaklaba matung Litan police station yoromdai desu nomai round tare lom kapthoraktuna miyamda aki akang piramki haiki thaudogadugi matangda Litan police station na case ama lokhatkre miyamgi aningba thungani hairabadi MLA dagi resign tawgani Paulinan Hawkip Manipur lengakta saugaliba Kukizo MLA ahum natana leihoriba MLA tare nadi miyambu bitre tawba leite miyamgi aningba thungani hairabadi MLA dagi resign tawgani haina Saikot Assembly Constituency ki MLA Paulilan Hawkip na phongdokre Churasampur gi B Bengnom da mahakpu taram na okpagi thoram amaga mari leinana The Hills Journal na hangba wahangi paukumda MLA Paulilan Hawkip na mathaki wafam asi phongdokladuna mahak na hai MLA ahum ki wafam di khangde adubu lehawriba Kukizo MLA makoi taret ki oinadi Kukizo miyam na lawkiba warepta aduma khongpham se na lepli Aikhoina miyambu thawoidaba amadi thajaba manghankiba leite MLA ama oina tungda kari karamba thabaksing tawge haina khalibage haina hangba wahangi paukumda MLA Paulilan Hawkip na hai
गवर्नमेंट सेम्बदा यावबा पार्टी ऑफ गवर्नमेंट हाइबसिगा एमएलए अमा ओइना लैबा अनि असि यामना खेनै एमएलए हाइबसि मियामगी मिहुत अमा ओइना मियामगीदमक थबक तौबनी अदुगा लेंगाकता मिनिस्टर अमा नत्रगा करिगुंबा पोजीशन अमा पाइख्रबा हाइबसिदी लेंगाकी एजेंडा सोल्व तौनबा अरोनबा ngaकनी हाइना वासक लौख्रबनी लेजिस्लेचर अमा हाइबसि मतम पुंबदा लेंगाकी पॉलिसी सिंगी मतंगदा वाहंग तौबा ngami मरमदी मियामना खनबा मिहुत ओइबननी एमएलए फॉर्मदगी रिजाइन तौनिंगबगी अपांबा लैब्रा हाइना हंगबा वाहंगी पाउखुमदा एमएलए पाउलीलाल हाउकिपना हाई वाफम असिगी मतंगदा मखोई एमएलए तरेट कुपना खनगनी करिगुंबा मियामगी अपांबा थुंगनी हाइरबदी एमएलए दगी रिजाइन तौरकपा याय हाइना फोंदोखी UKNA ना एमएलए ngursanglu sanateदा अइबा चेरोल पीदुना सेंगदोरकनाबा खंगनख्रे यूनाइटेड कुकी नेशनल आर्मी UKNA मार डिवीजन ना प्रूफ अदुगी एमएलए ngursanglu sanateदा अकनबा वार्निंग तौबगा लैनना मणिपुर लेंगाकता सरुक याबगी मरम अइबा चेरोल ओइना फेब्रुवारी 22 फावबदा पिरकनाबा खंगनख्रे करिगुंबा वाफम अदु थबक ओइना पांगथोरक्त्रबदी चपचाबा एक्शन लौकटपगा लैनना हेना साथीबा फिबम अमा लाकपा याय हाइना किहनख्रे मणिपुर लेंगाक सेम्बदा कुकीजोगी एमएलए अहुम सरुक याखिबगी पॉलिटिकल ओइबा लुरबा तानफम असिदा अकनबा वाफम क्या फोंदोरखिबनी मखोगी राजनीतिगी खोंगथांग अदुना कुकीजो अमसुंग मार प्रूफता तंगदु लैतादबा फावहल्ले मखोइना मणिपुर लेंगाक सौगतलिबदु मसागी प्रूफता नमथाक तौबनी सेपरेट एडमिनिस्ट्रेशन नत्रगा यूनियन टेरिटोरी अमा डिमांड तौरिबसिंगी पुकनिंग वाखल नाथै हननबा थौसिल अमनी ngursanglu sanateना लौरिबा खोंगथांग अदु हक्सिना लौबगा लोइनना मार नुपी अंगांग क्या हाटकिबगी टेक्चाक सनातेना पुगदबनी मार इनपुई जेनरल हेडक्वार्टर अमसुंग मार सिविल सोसाइटी कयाना हंजिन हंजिन वार्निंग तौखिबसु लैख्रबनी महांगना लौकलकलिबा खोंगथांग अदु मखा ताना खांगदुना लैबा ngamlaroi अरोइबो ओइना खंगली मदुदी सनातेना अइबा चेरोल ओइना लुप अदुदा सेंगदोरकदबनी कुकीजो प्रूफता लैबा मियोइसिंगना महाकपु संगजफम पीबा यारोय करिगुंबा संगजफम पिरमलबा नत्रगा महाकपु सौगतलमलबदी थोरकपा याबा अफफतगी टेक्चाक कुदिमक मसा मसाना पुजगदबनी मार सिविल सोसाइटी सिंगना सनातेदा मिनुंगसी पोकपा नत्रगा सौगतपा यारोय वाफम असिगी मायोक्ता थबक तरोकलबदी हेना खुदोंगथिबा मायोकनगनी हाइरि चीफ मिनिस्टर खेमसाना थानलोनगी एमएलए बुंगजागिल बाल्टे उनख्रे दिल्ली दमसा लायंगनबगीदमक इम्फाल इंटरनेशनल एयरपोर्ट थुंगलखिबा चुरचांपुर डिस्ट्रिक्ट की थांगलोन केंद्र की एमएलए बुंगजागिल बाल्टेबु चीफ मिनिस्टर युमनाम खेमसाना एयरपोर्ट उनदुना अथुबा मतमदा मसा कंखलक्तुना टेक्ता कायदना हलौ हाइदुना पुनिंग थौगतख्रे थानलोन केंद्र की एमएलए बुंगजागिल बाल्टे बाय रोडता ngasi nungthil इम्फाल की इंटरनेशनल एयरपोर्ट दिल्ली दा चनबगीदमक थुंगलखिबनी कुमजा लिसिंग अनि कुलहुमदगी मे अहुमदगी मणिपुरदा इरांग थोख्रबा मतुंग एमएलए असिना इम्फालदा लाकपा अहानबनी इम्फाल की इंटरनेशनल एयरपोर्ट तगी चार्टर एम्बुलेंस फ्लाइट अमदा दिल्ली की दमक महाक इम्फाल थादोखी ngasi चीफ मिनिस्टर वाई खेमसाना एयरपोर्ट लाक्तुना एमएलए बुंगजागिल बाल्टेगा उनबा अदुदा कुंबी केंद्र की एमएलए सनसम प्रेमचंद्र अमसुंग थांगा केंद्र की एमएलए तोंग्रम रोबिंद्रोसु सरुक याखी मखोइनसु महाकी अनाबा अथुबा मतमदा फगलक्तुना एक्टिव ओइना मियामगी सेवा तौबा ngamba ओइसनु हाइना ईश्वरगी मफमदा थौनिजखी पनबा याबदी कुमजा लिसिंग अनिगा तरागा तरेता पांगथोखिबा 13 सुबा मणिपुर लेजिस्लेटिव असेंबली की मिखलदा बीजेपी की टिकेटा थानोन एसी दगी कारक्तुना मतमदुगी लेंगाकता ट्रांसपोर्ट GAD अमसुंग TAN हिल की मिनिस्टर ओइरमखी कुमजा लिसिंग अनि कुनगनी थोइदा पांगथोकपा 13 सुबा मणिपुर लेजिस्लेटिव असेंबली की मिखलदसु अमुक हन्ना बीजेपी की मिरेप ओइना मिखलदा माइ पालखिबनी अमरोमद चीफ मिनिस्टर वाई खेमसान ngasi अयुक खोयरमबन इमा कैथेलदा लाक्तुना कैथेल लाइरमबी खुरुमजदुना महाकी प्रजासिंगे अनिंगबा अपांबा थुंगनबिनबा थौनिजख्रे मफम अदुदा मियामगा उनबदा मियामना मंगोंदा थंबिरिबा थाजबा मांगहंदना स्टेट असि महौसागी पुंसिदा मपुंग फाना हंजिलकनबा अंगंबा थाकता होटनगनी हाइबगा लोइनना अखोइगी पांदमदी स्टेट असिदा लेमिनरिबा कम्युनिटी खुदिमक नुंसी चानना लेमिनबा अमदी अमना अमबु इकाई खुमनबा हाइबसिनी हाइनसु फोंदोखी चीफ मिनिस्टर नतुंगदा थंगाल बाजार की परिंगदा लंबी सेंबगी थबक यंगसिनबगा लोइनना नंबुल रिवर बैंक की फिवम अमदी वाइसेल मरियल डेवलपमेंट तौनबगी मतंगदा रिव्यू तौखी लंबी हांगदोकपिनबा हाइजरकपदगी मिनिस्टर नगागी लुपसिंगा वारी तानख्रे लंबी थिंगबगा मरी लेनना कुकी अमसुंग नगा ग्रुप सिंगी मरक्ता उंखनरकपगी मतंगदा डिप्यूटी चीफ मिनिस्टर लोसी दिखोना मरी लेनबा नगागी लुपसिंगा उनदुना वारी सानख्रे कुकी की सिविल सोसाइटी ऑर्गेनाइजेशन सिंग यूनाइटेड नगा काउंसिल अमदी डिप्यूटी चीफ मिनिस्टर नेमसा किबजेना हाइजरकपगी मतुंग इना लोसी दिखोना लियांगमई जेमई रोंगमई तांखुल अमदी इनपुई कम्युनिटी सिंग यावना तोंगान तोंगान बा ट्राइबल की लुप कुन हेनबगी मिहुत सिंगा उनदुना वारी सानखी
lambi thingba ki matangda naga amadi kuki gi marakta tension wangkhalakpadagi phibam phadaduna nakalani gi marakta yasinaba puraknaba tongan balup singa unakhibani nakalani gi marakta paw faunaba watpadagi sathok chasinda athingba thamduna tension wangkhalakibani haiki GR na Kuki leader singdagi order laktabana get hangu yakidaba Kuki militant singa thabak tawminai takpani copy pal leimakhongda duty tariba nipan suba GR na Kuki lusingba singi order laktabana get hangba ngamloi haina naga sing sathok chasin tawbada athingba thamkiba asimak Kuki lalhauba singa khusamnana thabak tawminai haiba takpani loinana area da dominant tawriba Kuki militant singi apamba matung ina thabak tawre haibani haina Committee on Protection of Indigenous People Ancestral Land copy pal na thadorokpa cherol amana hairi cherol asina makha tana haribana ngarang February 3 ki numit yungba matung pung 12 makhairom tabada leimakhongda duty tawriba nipan suba gorkha regiment ki kangbuna search ki conference ama yaururaga makhoi makhogi khulsingda halakhiba isam chamjaba naga miyambu chingmang amasung leimakhongda athingba pitna sathan khidabagi thawong adu akanba moongda condemn tawi thawong adu yamna misang mikhai naiba amasung unethical oiba thawong amani mafam aduda duty taramba nipan suba GR gi kangbuna Kuki leader singdagi order laktabana get hangdokpa ngamloi haina naga miyamda athingba pikhiba adu yamna thamoi sokningai oiba thawong ama oibata natana madu naga miyamna yaba ngamloi asigumba Indian Security Force ki statement asina makoigi neutrality integrity amasung constitutional mandate yamna haksina wahang hangningai oire security force singna Kuki leader singdagi instruction lauraga thabak tawba manba thawong asina rule of law na govern tawriba democratic nation amada yamna nungnangningai oiba phibam ama mayokna halle security force ki mitmamaktada Kuki khulai paiba singna phongna afaba makhalgi khulai kya paiduna nungthel popopta hengjang el safai layon harau thel phaijang amasung kharam baipai village singda operate tawriba sida hojik fawbada action amata lokhatpa leite khulai paiba Kuki militant sing asigi mathakta security force na action lobagi mahutta tactical support sing piba sina buffer zone haina hojik lariba sigi mityeng makhada Kuki militant sing na misam praja singda terrorist ki oiba thawong kya sathare security force ki asigumba unconstitutional oiba thawong sing asi leibak asigi wakal taraba citizens singna akanba moongda condemn tawfam thoi loinana Manipur government ki maikaidagi foothill region da operate tawriba Kuki militant singi mathakta khudakta akanba action lokhatkadabani hairi chief minister na hayengdagi mayai lambi semba haunaba flag off tawgani tabada asuki matik nungaiba phawi malal state asida nauna popular government ama lakpaga loinana chief minister Y Khemsana hayeng February 8 da mayai lambi asi semba haunabagi flag off tawgani tabada asuki matik nungaiba amasung thagatpa phongdokli loinana lambi asi quality leina sembinabasu chief minister amasung mari leinaba singda taksili haina mayai lambi apunba lupna thadorokpa cherol amana hairi cherol asina makha tana haribana miyamna mayai lambi haina khangnariba national highway 137A asi matam kyagi mamangdagi lambi asigi phibam ka hena soksin khibana maram oiraga lambi asida masing khangdaba accident tholakpana noma kangdana asok apan kaya yawkhre loinana misi mina kaya yaurokpadagi mayai lambi apunba lupna mari leinaba singda lambi asi sembinaba taksinduna lakhibani makha tana lambi asi semjindriba fawba matam kaktaba ban fawba tawki lambi asi matamga chunaba lambi amagi thakta sembinaba lup asina mari leinaba singda makha tana leptana adumak taksinduna lakli PR lengak leiringai mamang sahi ki October 19 da Imphal West ki DC amasung PWD gi official singlup asigi thomi singa puna famina balaikre mifam aduda DC na anauba koilas thabagi project ama mamang sahi ki October 19 fawbagi manungda sanction tawragani haibagi thajaba pirakhi loinana numit nini ngankhatna October 2 gi numidang waramda lupa crore 63.19 gi senpham ama sanction tawre haina lup asida paw pirakhibani nauna lagliba sanction asigi thabak haunabagi process chalingai marak lambi asigi pothole menbagi thabak sing makha tana tawbinaba taksin baga loinana ayamba lambi gi thabak sing loisinki nauna sanction tawkiba senpham dudagi lambi semba hauba si chahi asigi January ahanba chayoldagi February gi ahanba chayol fawbagi manungda hauragani haina mari leinaba singna mayai lambi apunba lupta thajaba pirakhibani haina cherol asina makha palakli